31 July 2008 हाइरिबा नुमित असिदनी अखोइ मियोइबगी हिंगबदा चंगद्रबा यादबा ख्वाइदगी मरु ओइबा पोत्सक इसिंग असि मार्ससु फंगी हाइना अखोइ मियोइबना डिस्कवर तौखिबा असि मयाम पुम्नमकपु अनौबा भिडियो मदा अमुक्का हन्ना तराम नोक्चुरी अखोइ मियोइबना मार्सता खुंदा लैतादुना लैनबगी दमक्ता तौरिबा प्लान सिंग अदुगा हौजिक फौबगी ओइना लैरिबा ओइथोकपा याबा सिंग असि पुन्ना येंगमिनसि नासागी ओइनदी Mars हाइरिबा प्लानेट असि हेबिटेबल प्लानेट अमा ओइदुना अखोइ मियोइबना खुंदा लैतादुना लैबा असि 2033 दा फाउबदी ओइथोकपा याय हाइना थमली अदुबु इलोन मस्कनदी ngasi sehi manga natraga taruki matungda Mars hairiba planet asida akhoi miyoibasing khunda laitaduna lainabagi damakta sem saba hawrani haiduna fongdokli amabu oire akhoi miyoibana Mars hairiba planet asida matau karam tawduna khunda laitaga dawribano amasung scientist sing asina masigi damakta kari plan tawri haibadu video asidi minasi adudi akhoi na Mars ta hingnabagi damakta kari matau tabage haibadu punna yengminasi Nganba अखोइ मियोइबना हिंगबदा चंगद्रबा याद्रबा इसिंग असि मार्स दा फंगी अदुबु मार्स दा फंगलिबा इसिंग असि अखोइ मियोइबना कंज्यूम तौबा यादबा मओंगदा आइस की फॉर्म दा ओइना लै प्लानेट असि दसु अखोइगी आर्ट लैरिबा एटमॉस्फेयर असिगुमना मसागी ओइबा एटमॉस्फेयर अमा लैजे अदुबु हाइरिबा एटमॉस्फेयर अदु यामना पाबा एटमॉस्फेयर अमा खंगनी मसिना मरम ओइदुना प्लानेट असि सन रेज सिंग असि यौरकलंबा तारगसु रिफ्लेक्ट तौदुना अतोपा स्पेस ता अमुकसु थोकी हाइबदी प्लानेट असि 24/7 अदुमक इंगदुना लैबा प्लानेट अमनी मथंगदा अखोइ आर्ट का येंगना रुबा तारगदी मफम असिददी एटमॉस्फेरिक प्रेशर असि अदुकी मतिक नेमी मरम अदुना मफम असिदा स्पेस सुट याउदना अखोइ मियोइबना हिंगबा हाइबसी ओइथोकते एटमॉस्फेरिक प्रेशर असि यामना नेमना मरम ओइदुना मफम असिदा फंगलिबा आइसिंग असि इसिंग दो ओंथोकपगी महुत्ता डायरेक्ट वेपर दो ओइना ओंथोकतुना चटखिगेनी मथंगी खुदोंग चादबदना मार्स दा लैरिबा एटमॉस्फेयर असिदा अखोइ मियोइबना हिंगबदा चंगलिबा ऑक्सीजन असिगी चांग असि अदुकी मतिक नेमी मफम असिदा ख्वाइदगी मरांग काइना फंगबा नुंसिद असि कार्बन डाइऑक्साइड नि अखोइना ngasi मफम असिदा ग्रेविटेशनल फोर्स ना मरम ओइदुना आर्ट पोसा खुदिंग असि चिंगसिनबा असिना अखोइना चुमना लेपतुना लैरिबा फिबम असि मार्स हाइरिबा प्लानेट असिददी ग्रेविटेशनल फोर्स असि अदुकी मतिक नेमबना अखोइना ngasi लैरिबा फिबम असिददी मफम अदुददी लैबा यारोइदौरी अखोइगी आर्टकी ओइनदी मसागी मैग्नेटिक फील्ड असिना स्पेस तगी लाक्लिबा अखोइ मियोइबाबु सोखनबा याबा रेडिएशन कया असि ngathokli adubu Mars की ओइनदी मसागी ओइबा मैग्नेटिक फील्ड लैजदे अदुगा हौजिकती अखोइना मार्स ता खुंदा लैतानबगी दमक्ता करी चंगबगे अमसुंग करी खुदोंग चादबसिंग थिंगनगदौरिबगे हाइबसि खंगलबनिना साइंटिस्ट सिंगना लैरिबा प्रॉब्लम सिंग असिगी ओइबा सोल्यूशन सिंग करी प्लान तौरिबगे हाइबदु पुन्ना येंगमिनसि इहान हानबदा प्लानेट असिगी एटमॉस्फेयर मार्स ता लैरिबा एटमॉस्फेयर असि अदुकी मतिक पाबा एटमॉस्फेयर अमा खंगनी अदुगा मसीदा याउरिबा गैस सिंग असि अयामना कार्बन डाइऑक्साइड नि मरमदुना एटमॉस्फेयर असिबु थागत हनबा अमसुंग अखोइ मियोइबना हिंगबदा चंगलिबा ऑक्सीजन असि लहनंगनबगी लंबी अदु येंगसि ऑक्सीजन अमसुंग नाइट्रोजन ना चिंगबा गैस सिंग असि अखोइगी प्लानेट आर्ट असिददी अदुकी मतिक मरांग काइना ले अदुबु मसीदा लैरिबा गैस सिंग असिगी सांग सिंग असिनदी अखोइना रॉकेट ता हापतुना पुरगा मार्स की ओइबा एटमॉस्फेयर सेमबा हाइबसिदी ओइथोकते मसिगी सॉल्यूशन ओइना अखोइगी स्पेस ता लैरिबा कॉमेट सिंग असि नाइट्रोजन अमसुंग कार्बन डाइऑक्साइड सिंग असि मरांग काइना यावी हाइरिबा कॉमेट सिंग असिगी मखोइना चटलिबा लंबी अदु अखोइना थुगाइदुना मार्स ता ओइना थिंगजिनहनदुना बॉम्बार्ड तौहनगदौरिबनी प्रोसेस असिसु अराइबा अमदी ओइरोइदौरी मसिगी दमक्ता अखोइना स्पेस ता लैरिबा कॉमेट सिंग असिदा करी कंपोनेंट सिंग याउरिबगे अमसुंग मखोइगी लंबी असि थैदोक्तुना मार्स ता थिंगजिनहनबगी दमक्ता रोबोट्स कया अमा चंगदौरी अदुगा मार्स ता एटमॉस्फेयर असि सेमनबगी दमक्ता यामद्रबदा 10,000 कॉमेट सिंग दि मार्स ता बॉम्बार्ड तौहनबा मथौ ताइ हाइदुना साइंटिस्ट सिंगना पानरी कॉमेट सिंग असिना मार्स ता बॉम्बार्ड तौरबा मतुंगदा नाइट्रोजन कार्बन डाइऑक्साइड अमसुंग वाटर वेपर सिंग असि रिलीज तौरक्तुना मार्स की लैरिबा एटमॉस्फेयर असि अखोइगी आर्ट का मानबा चांग अमदा लेरक्लगनी मतम असिददी अखोइगी मार्स की सरफेस ता नुंसागी मंगाल सिंग अदुना यैरबा मतुंगदा अमुक रिफ्लेक्ट तौरंबा अदु तौररोय
ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯇ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯧꯅ ꯐꯣꯝ ꯇꯧꯔꯤꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯗꯨꯅ ꯅꯨꯡꯁꯥꯒꯤ ꯍꯤꯠꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯆꯠꯈꯤꯕꯗꯒꯤ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯕꯨꯁꯨ ꯁꯥꯒꯠꯍꯜꯂꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯥꯏꯁꯀꯤ ꯐꯣꯝꯗ ꯂꯩꯔꯝꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯤꯀ꯭ꯋꯤꯠ ꯋꯥꯇꯔ ꯑꯣꯏꯅ ꯑꯣꯜꯂꯛꯂꯒꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯇꯧꯗꯨꯅ ꯃꯥꯔꯁꯇꯁꯨ ꯋꯥꯇꯔ ꯁꯥꯏꯀꯜ ꯍꯧꯔꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀ ꯃꯥꯟꯅꯕ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯉꯝꯒꯗꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯂꯩꯔꯦ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯣꯔ ꯍꯣꯟꯕꯗ ꯆꯪꯂꯤꯕ ꯒ꯭ꯌꯥꯁ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯀꯦꯅꯣꯕꯦꯛꯇꯦꯔꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯂꯨ ꯒ꯭ꯔꯤꯟ ꯑꯜꯒꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯑꯁꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯗ ꯀ꯭ꯂꯣꯔꯣꯐꯤꯜ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯃꯁꯨꯡ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯄꯨ ꯆꯨꯞꯁꯤꯟꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯄꯤꯒꯃꯦꯟ ꯑꯁꯤ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯁꯇ ꯄꯨꯗꯨꯅ ꯃꯥꯔꯁꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯛꯇꯦꯔꯤꯌꯥ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯔꯤꯄ꯭ꯔꯗꯛꯁꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯥꯔꯠ ꯑꯁꯤꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯈꯤ, ꯑꯗꯨꯕꯨ ꯕ꯭ꯂꯨ ꯒ꯭ꯔꯤꯟ ꯑꯦꯜꯒꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯖꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯃꯁꯨꯡ ꯃꯦꯒꯅꯦꯇꯤꯛ ꯐꯤꯜ ꯑꯁꯤ ꯃꯥꯔꯁꯀꯤ ꯑꯣꯏꯅꯁꯨ ꯂꯩꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯠꯀꯤ ꯑꯣꯏꯕ ꯆꯦꯟ ꯑꯃ ꯃꯥꯔꯁꯀꯤ ꯑꯀꯣꯏꯕ ꯑꯁꯤꯗ 24/7 ꯑꯗꯨꯃꯛ ꯀꯣꯏꯗꯨꯅ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯔꯁꯇꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯐꯣꯔꯁꯁꯨ ꯂꯩꯔꯒꯅꯤ, ꯑꯗꯨꯒ ꯑꯦꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯠꯁꯤꯡ ꯑꯁꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯁꯤꯡ ꯑꯁꯤꯅꯁꯨ ꯁ꯭ꯄꯦꯁꯇꯒꯤ ꯂꯥꯛꯂꯤꯕ ꯔꯦ ꯀꯌꯥ ꯑꯁꯤ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯂꯒꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯥꯔꯁꯇ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯈꯔ꯫ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯁꯤꯡ ꯑꯁꯤ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯅ ꯃꯥꯔꯁ ꯑꯁꯤ ꯈꯛꯇ ꯈꯜꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠꯀ ꯌꯥꯝꯅ ꯅꯛꯅꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯤ ꯃꯗꯨꯒꯤ ꯍꯤꯠ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯒꯅꯤ, ꯑꯗꯨꯒ ꯔꯦꯗꯤꯌꯦꯁꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯊꯣꯛꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯌꯧꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯌꯥꯝꯅ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯃꯔꯛꯇ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯡ ꯖꯨꯄꯤꯇꯔ, ꯌꯨꯔꯥꯅꯁ, ꯁꯦꯇꯔꯟ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤꯗꯤ ꯒ꯭ꯌꯥꯁꯦꯁ ꯄ꯭ꯂꯥꯅꯦꯠꯁꯤꯡꯅꯤ꯫ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯂꯩꯕ ꯌꯥꯔꯣꯏ, ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯔꯁ ꯑꯁꯤ ꯈꯜꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯦꯃꯥꯖꯣꯟꯗꯒꯤ ꯁꯣꯞꯄꯤꯡ ꯇꯧꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯂꯤꯕ ꯂꯤꯡꯛ ꯑꯁꯤꯗꯒꯤ ꯆꯪꯗꯨꯅ ꯂꯩꯕꯤꯌꯨ꯫